Krumzari, Miang W. Smutaram Ochadi, Simmer Pauda, Nominini Chatagada Tarasuba Manipur Legislative Assembly, Tarukshuba Session, Nasitagi, Haupre. Mapunga Pau Pizadi. Nominini Chatagada Tarasuba Manipur Legislative Assembly Tarukshuba Session, Nasidagi, Chimirong the Leba, and Nova Assembly Hall the Haukre, a Hobunumita obituary reference Pangtoki. Hada Minister Amadi MLA Oiramba Saitu Kendragi LS John Kumbi Kendragi W Komol Amadi Wangkem Kendragi Pangambam Munan Gimapamda Chief Minister Oibobi Amadi Speaker Location Reference Piki Luinana MLA L Ibomcha P Brojan Parliamentary Secretary K Megachandra Minister Francis Ngajokpa Minister Ngamthang Haukip MLA S Bira Amadi Siam Kumar Chumbana Lekitaba Musing Maram Dasu Wanganki Chief Minister Yauna Ate Wanganki Basingna Lekitaba LS John Jad Bizat Kai Manipur Buchako Nabuhana Raba Pukchel Semble Chumba Amani W Komosu Tamoy Singna Praza Singi Yafana Batabak Toramba politician Amani Mahiri Singi Dabak Ladi Kaya Fonglami Haiki P Munana Si Katopakaluna Jati Bizati Kaidana Miang Yafana Batabak Torami Haba Wafam Tamki Tungda House members in the Lepkatuna minute and 2 minute Leptuna Lekidaba politician Ahungi Mapamda Ikai Kunabu Utki Amaramda Business Advisory Committee Inglisani Tarahumdiki Nepal Super Report House ki leader na move tauke Tungda House ki members na amato ina pass taubuga na Speaker Location na mi pharmacy hayeng pung taramathoi fauba adjourn taure haina lautoki National Urban Street Vendor Policy Inglisani Subna Mapanamadi Hokiba September Thada Supreme Court na Piva Rai Matung ina Street Vendors sing Famba Yahan Gadabani Madi Makoy Bunga Pisa Bigadabani Habana Chingwa Wafam Gimatang da Kanaduna Bill Pass Tona Ba Kwaraman Kaitel Lambi Matai Potfam Fambi Lupna Assembly the Thomzilla Kre DM College Ke Nopo Thangba Madi Long Chup Thangba Get Anitagi Kanglup Anitona Assembly Tamna Laki Banupi Sing Adu Police na Tatuna Makatana Charan Kide Kongchada to the Lambi Matai da Potfam Famdi Vising Mini Sanga da Chatka da Badi Chatkano Matama Susing Hingana Bohana Dibani Habit Chumba slogan Kaya Iba Pleka Sing Sizanaki Wakar Kongchat Adugumari Lenana Lupki Secretary N Binana Parliament na pass Tokiba policy Amadi Supreme Court Ke Raibu Tabuk Weno Ontotuna Street Vendors Simbu Hingbugi Hakpiu Sarkar Asna Miambu Irang Hona Basingano Haba Wafam Sing Fondoki We Mataching with Tanga Bohona, died the Puriba Mama Ivangatane, Nasi, Supreme Court order 2009 that talk about the Manipur Sagan and Manipur government and Manipur Chimistan Nangasi, Manipur Sida, Machigi, Pasto with the Basakoyam, Piende, Akoise, Mama Moibada, Akoise, Matik Jabra in a Kali, Adubungachi Chimistan, Mama Moibagi, Nupi Moibagi. Ijale kata na mangan baga zamane akhoi ijale na paisa tan ba pammi adu mama lekta na khoi paisa tan badi pamde street vendor se angi thongda yada bara adu na targa bar sarkar na yada bara mache kar mane yada banowa adu police na miyo mi nai tawraga nong magi thugai ba yangai ba mangan ba ngase ok lepta ba che athuba matam da le phan biyo akhoi che khoi manipur sida iram dam sida pokba akhoi che miyo ngakta ne ba Minority Rights Day Gamari Lenana Minorities Development Forum Manipurna Minorities Rights Day Habisi Karino Habadu Miam the Kangalali Minority Miamna Mamutana Kanglaba Kantata Minority Singi Chaktung Amadi Kudungcha the Basingi the Makta demand Tovada Mapung Fana Fangbang Amgani Hana Forum Asina Kangalali Indo Myanmar Kay the Ladiba Umang Sing Yokatuna Mausa the Gile Jarala Basaktam Singang the Tamna Bohana Haina Okru Kendragi MLA Samuel Risom na Haikre MLA Sina Maki Kendragi Plaza Singa Haktinana Unaduna Sarkar na Lokala Liba Chako Tarangi Tabosing Vap Tahan Bagaloina Plaza Singna Tingna Diba Awara Passing Yang Sinba Oina Kamasom Kulen Kamasom Kuntag Amadi Waleli Yauna Mapam Kaya Yingsan Kre, Brazasina Lambi Tong Fagat Hanbamadi, Magi Kudung Chaba, Ningtina Fangan Binaba, MLA the Taksan K, MLA Samuel Risom na Haikibda, Mahosana Pidam Laba, Akoibagi Fazaba Amadi, Ayingasagi Fibam Singal Tuna Tamsi, Fazaraba Ukrugi Mapamasi, Tourist Singi, Lam Koifam Ohanaba Honaminasi, Haiki. Counts this area the most virgin and untouched so far. The human hands of destruction. We don't give proper attention to these people. In the area, will in random start destroying the forests for their survival. Without thinking the importance area. Most desired thing is to have a kind of Indo-Myanmar tourist center.
Manipur Sarkar ki agency na soibadagi Bharat Sarkar na education da se yamna thadarabasu Sarkar ki school sing fagat pangamdabani haina thanga kendra gi MLA T Mangibapu na ngasi Goa da pangthokadaba National Trekking Expedition da saru yagadaba Mairi Singh namthabagi thoramda haikre Yunako school da pangthokiba thoramada Mangibapu na makhata na haikibada Bharat Sarkar na SSA ki khuthangda oja lairik uniform na chungba lemne pibida natana jara wana na ba chak fawba pizari angang khata natana ahal fawba lairik hainana ba sel thadari sel yamna thadarabasu sarkar gi school singna private school gumna fagat pangamdri masipurma ma asi sasan haitabadagi ohelapani haiki masi tracking le osu aduga zabu isi le osu aduga end to araba labi le osu aduga kohan ba hiyo ma sister le ko ma amlati eso khawdu le ko sister jo le naira lo ne ada ko ko khawda na le लोगों को उठावदा कोई ऐसी बात वहाँ ba लेवी की सिलेबस की कोई वो एक्चुअली खत्म होने ना अतः ये बात ट्रैक में आप हिस्ट्री बदल गया उसको ना बहुत तो कोई ना हमको पता कोई बात नहीं खावा कोई वो तो हमने नहीं वो समाज का कोई ह्यूमन को आएगा नहीं आपको समाज में कोई Thobal District ki manung chanba Kakshing Police Station na konba wabagai sit number 1 khul number 34 ki manung dalariba miyam gi lokonda kangbu kharana office sana ba khonara liba thawungbu miyam gi mayoktani masigi matangda Absolute Club wabagai tera pisak awang lekai na athingba thamlakpada Protection of Agricultural Land and Natural Resources Organization na mapung fana sawakani hairi marathana teba break amamu break matungda amukana taram noksari Olympic bronze medalist boxer MC Mericom na iba masagi punsiwari unbreakable kauba lairik ama Mumbai, Bangalore, Delhi amadi Guwahati da phongkrabagi tungda ngasi Imphal da su lairik asi phongkre Imphal College da pangthopa thoramadu da Mericom amadi mahaki imung manunggi miyosing na saruyaki thoramadu da Mericom na haikibada mahaki punsigi maramda interview kaya da phongdokhiba adu award pa kaya leiramgani khanbadagi lairik asi ibani lairik asina hawragliba nahasingda kariguba hona haningbagi wakhalon ama piba ngamgani London Olympic matungdagi sanaba leptuna lakibadu laliba chahi inglisini taramari dagi amuhana sanaba hauragani haiki hazikani anghang sing sida hena asigi lairik se pabire hairaga hena inspire oiba aduga aisi haye singe haiba natana haiba natabada sigumba Apabaromda hena boina tamakpa ngamnanaba sige lairik se irakibani Immediate waste revision amadi stop banking sector reform haibadabi da chathariba Bharat pumbagi oiba nomagi bank singi strike ki sarogama oina MG Avenue da laiba SBI gi office ta su nomagi oiba strike changsingkre bank singi thabak thorom pumba leptuna changsingkiba strike aduda Manipur da laiba tongan ba private bank sing yauna bank kaya gi employee kaya na sarya ki United Forum of Bank Union Manipur State Committee ki convener Kishore Jina talibadabi ani asigi matangda Indian Bank Association amadi Trade Union Bank Employee and Officer anigi oiba tongan ba tangkakta wari sana kibale lekhrabasu thabak oina pangthoktana leibadagi strike asi jangsinbani strike asina miyamda khudungchadaba thon kibagi damakta nungaitabasu phondoraki Maram Saraba with Visiki, Matanga Wani Sanabada, the Kaita Ram, Namdagi, Koisuba, Pusangazi, you will get your Simonunda Koi, but Tanaka, Bugi, Apex Levada, Ivy Sanabada, the Kaita the Bapum, the Lapli. Maruba Pamukana Pizari. Nominini Chethagadaba Suba Manipur Legislative Assembly gi Taruk Shubha Station Asidagi Haukre. Meng Tabri Mukana Krumjari.